Loyalam E-PAO tabi Khudingda po Hotnakhiba Susmitana Namidangi po Pizari Ahmda Panjari Headline. Dalida MLA Singimi Pampangtokre Hayeng Summit Petra Unaraba Matung PM Yauna Luchingba Kaya Unanaba Same Sari Mera Taurial Hoba Kumaina Lakpada Lamdam Asida Kunda Minari Bakudimakna Amata Oibagi Wakalunda Lamdam Si Punanga Minasi Haina Ningtona Fondorakli Manipurda Lupa Crore Lisangamaga Chani Kunithui Changna Yumthong Khudingda Esing Phanghanaba Hotnakhiba Jivan Misanda Achoba Senjatunda Chatharamba Thingnare Haina MP Bimona Phongdokre Pau Sandona Pijari Dalida MLA Singimi Pampangtokre Hayeng Sami Petra Unaraba Matung PM Yauna Luchingba Kaya Unanaba Same Sari Suspended animation the Ladiba Manipur Legislative Assembly ki Maraiba Kari Oigada gi Habadu Numit Nini Humni gi Manungda Chapchana Khanglaba Yana Lady Haukiba Numit Kharani gi Mamangdagi Speaker Saitabrata Hanagi Chief Minister N Viren Yauna MLA Kaya Dalida Camp Toduna Laibaga Lunana Manipurda Popular Government Amasem Naba Center gi Luchingba Singi Pukning Chingsina Bahonari Ngasi New Delhi gi Sadar Patel Mark to Leba Manipur Babanda MLA Kuntarukna Saruk Yaduni Akhanaba Miphamama Pangthokre Presna Phangwa Paugi Kunamagi Matung Inna Mifamaduda MLA Maridi Saruk Yakide Hariba MLA Singh Adudi T.I. Radesham MD Asaf Uddin Dr. Y. Radesham Amasung S. Rajani Hari Mifamaduda Saruk Yakiba Singh Adugi Manungda Zantada Yudagi BJP da Mars Taukiba MLA Singh Hanagi Chief Minister N. Viren Yauri Mifamaduda Kariwarep Laukibagi Haba Adu Chapchana Kambangamdri Adumoinamak Manipur gi Hana Sunabagi Irang Asi Sapaba Pibam Amada Lakpa National Highway Singda Security gi Akan Bachaksin Thoranga Lunena Furuk Khudimaki Miyosing Chatpa Yahanaba Thausil Paikhatkiba Kuki Puruki Miyo Singsu Imphal International Airport Laktuna Atopa State Singda Chatkiba Yabagi Kudong Chaba Lehelakpa Kaya Asi Yenglaga Tangdu Letaba Pibam Karamakhaidi Hanzilakle Amadi Relief Camp to Ladiba Miyo Sing Kayasu Masagi Hanigi Mayumda Hanzin Naba Yawrakiba Asi Yenglaga Manipurda Popular Government Amat Lehenba Matam Oire Haina Lobaga Lunana Center gi Luchingba Singda Taksinba Habisina Marueba Wapam Oiki Hari Hayeng Northeast Coordinator Amasung BJP Party ki National Spokesperson Summit Patra Unanaba Haizakre Adamoinamak Pau Asi Semba Phaubudadi Ayaba Pibirak Hari Makhatana Prime Minister Narendra Modi Home Minister Amit Shah BJP National President JP Nadda Amasung National General Secretary BL Santosu Unanabagi Ayaba Pibinaba Haizakre Mamangda Amukta Oikidriba Mongda BJP Party ki Masing Yamlaba MLA Singh Punduna Center ki Luchingba Singh Unanaba Honaba Handaki Asina Ahanba Oide Mamangda di Tokai Tokai Unanaba Honakibani Hauziki Oinadi Langaki Luchingba Khanbigi Wapamda Chayanaba Laitre Center na Khalapa Luchingba Amada Puna Sagat Minagani Haba Wapam Lebana Handak MLA Singhi Dali Khungchat Asi Mahiyanba Oiraba Yai Haina Thazanari Mera Taurial Hoba Kumaina Lakpada Lamdam Asida Kunda Minari Bakudimagna Amata Oibagi Wakalunda Lamdam Asi Punanga Minasi Haina Ningtona Fondorakli Jingmi Tami Anigi Matil Manau Oibagi Mari Utpa Mera Hauchomagi Thoram Ngasi State Level Organizing Committee Mera Hauchomuna Sinduna Pangthokre Thoram Aduga Mari Lena Rajya Sabagi MP Su Ediba Ningthok Lesemba Sana Jawuna Fondokibada Mera Hauchomba Festival Asi Malemgi Mapam Amatada Leitaba Yamna Itop Topa Festival Amani Festival Asi Jingburoi Tamburoi Anigi Marakta Amatangairaba Top Topa Festival Amani Haina Fondokre Mahana Makhatana Haikibada Thoram Asi Kanglada Iwudo Nongda Laren Pakangbana Hodolamba Kumaini Haina Ngasi Pawat Lonari Malem the Lady Bakumai Sing Akaknaba Furup Natraga lining the Yumpamweba Kumai Shingni Adubu Mera Hauchongba Haiba Kumai Asidi lining Kenaba Laitaba Purukudimakna Saruk Yaba Thoramni Kumai Asin Lakpada Lamdam Asida Leminari Bakanglo Puruk Kudimak Amatat Oibagi Wakalun Sagaminaduna Ipa Ipusing Tambiramba Lamdam Asi Punanga Minasi Haiki Panba Yabadi Ngasi Festival Asigi Saruk Ama Oina Ngasi Konungdagi Ningthona Ayuki Matamda Chingu Lagi Mapamda Thauniraba Matungda Kangla Tamna Chingburoi Tamburagi Apunba Khongchat Ama Chatlaba Matungda Kangla Utrada Mera Men Tongbagi Thoram Pangthokhi Lenana Ningthona Mera Thongmoi Chukhatki Amasung Kabuige Amaiba Gangmomai Kabuina Yangkhong Tambagi Thoram Pangthokhi Yangkhong Tamba Aduda Lebak Asi Turai Irai Chelabasu Achumbana Tungda Mai Pakani Habi Kudam Changdam Pangki Tungda Thoni Thoram Suk Pangthokhi Manipurda Lupa Crore Lisangamaga Chani Kunithui Changna Yumthong Khudingda Esing Phanghanaba Hotnakhiba Jivan Misanda Achoba Senja Thumja Chatharaba Thingnare Haina MP Bimona Phongdokre
MP Angomcha Bimol Akui Jamna Khoramba Nupi Kaithelda RO water plants in Kusina Crate Manipurda Lupa Crore Lisingamaga Chaniga Kuni Toy Changna Yumthong Khudingda Esing Phanghanaba Hotnakhiba Jal Jivan Misanda Achoba Senja Thumja Tatham Bathingnare Haina MP Bimola Fundo Crate Wafam Singa Si Kaisamthong the MP Angomcha Bimol Akui Jamgi Mayum the Pangthopa Paugi Mipam Amada Mahana Pamishin the Fundo Kibadi Mahana Makatana Fundo Kibada Jal Jivan Misangi Makanda Manipurgi Oina Marie Lenaba Ministry gi record ta Yumthong lak ahunga lising kuntra homdoi ising Phangale haina beneficiary singi maming matha report tawri punna chada humpudarat mapan dasmik yangkhai mapan mission asigi makhada ising Phanghan kre haina pali masigi manungda central government ki component ta Lupa Crore chamaga humdra nipan dasmik marfuni thoi crore amadi state government ki component ta Lupa Crore chamaga kunmari dasmik ahum oiri handak president role manungda DIHSA gi committee chairman amana oina gram panchayat ki manung chanba khungang kaya da chatuna yengsiluba matamda ising pipe samlamdaba beneficiary list maming mathadi palamba mafam kaya thena ki hari mahana pamishingdam akhatana hai lamdam asigi miyamna jal jivan mission gi website ta changduna beneficiary singi ising phangra natraga phangrabra thidoktuna FIR file tawduna achumba asengba khangdona bahona minasi hainasu appeal tawkhi Paugi Marak Thatna Loyalam E-PAO Tabiriba Khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumating pangbiyu Nannaga sing numit kuntrani gi manungda documents submit tawnaba khangakhrei Wang Tangkhul region gi Central Administrative Officer gi office na region asigi manungda lariba Nannaga Khudimagna numit kuntrani gi manungda mathau taba saktak che amasung clearance documents sing submit tawnaba khangakhrei Wang Tangkhul region na thokiba notification amagi matung inna region asigi manungda lariba Nannaga singna Aadhaar card ki photocopy yauna mari lenaba police station singdagi no objection certificate amadi regional office na issue tawba valid work permit ki hariba matam asigi manungda thinthaba tawdana Wang Tangkhul region gi Central Administrative Officer gi officer submit tawragadabani hariba directive asi indaba amadi piriba matam asigi manungda documents submit tawdaba singi mathakta mathau taba action sheet lakholagani hari Manipur gi governor speaker Saitabrata amadi N Virena mera hauchongba haubaga mari lenana yafa paujal pirakli ngasi mera hauchongba thoranga mari lenana lamdam asigi luchingba kayana yafa paujal pirakli Manipur gi governor Ajay Kumar Valana pirakpa yafa paujal asina hai chahi lisang sina pangtotuna laklaba kumhai asina state asida khundaminari ba tongan ba purup singi marakta lainari ba nuksi chana ba amadi amata oibagi lipun adubu masak takli kumai asina lakpada santi leiba lamdam ama ohenba ekoi puna wasak lominarasi haina governor gi yafa paujal cherol asida hari Manipur gi Speaker T.S. Saitabrata miyam da pirakpa yaba paujal asina hai kumai asina ekoi masal gi marakta lainari ba mari hena chet hanba amadi tungi miro sina nusina na amadi santi oina leiba oirasanu haina social media da thadurakpa yaba paujal asina hari amarom da hanagi chief minister N Birena pirakpa yaba paujal asina hari badi mera hau chongba kumai asi Manipur gi tongan ba kanglup singi marakta machin manau oiba amasung apunbagi saktam sagana ba kumai amani kumai asina ekoi masal gi marakta khena bakaya kokhanduna chingamasung tampaki marakta nusi chananabagi mari hena chithin hanba oirasanu hari Dengue gi case wang khalakpadagi review meeting pangthokre haukiba pong kunmari gi manungda miyoi chamagani pan dengue positive oirakre Manipurda dengue gi laichat khudong thiningai oiba thak yaropadagi commissioner cum secretary to governor of Manipur Suman Singna mayai tangbal loduna review meeting ama pangthokre National Health Mission gi conference hall da ngarang lak pangthokiba review meeting aduda hauzik oriba dengue laichat ki matang da kupna khanai naina khi mamangi chahi singda oikhiba fibam da handak tha kharagi manung da oirakliba fibam asiga changdamna duni yengki review meeting da lokhiba warip ki matung inna dengue laichat laksinaba thorang da local club ki member sing asa sing urban health facility gi staff amadi state urban team sing punna thabak tongminaragani maru oina kangmarung kok handana ba thorang lokhatpaga loinana laichat asi mapung phana laksina ba hona bada miyam punna saru yaminana ba hona ragani cheraga sida pungkun marigi manungda miyoi chamagani pan nauna dengue positive oiba thengnakhrai nauna positive oikraba miyoi sing gi manungda Imphal West gi Marfudara mari Imphal East gi tara Bisnupur dagi ani Ukhrul dagi ama amasung None dagi miyoi ama yauri
NSCN GPRN की collective leaders सिंगना ZUF की लुचिंग सिंगबु शांति की वरी साननबा अपील तौरी नागा की पॉलिटिकल टॉक असगी फाइनेंस सोल्यूशन ठेंगता हलिबा असि तोंगान तोंगाबा नागा लुप सिंगी मरक्ता लरिबा इंटरनल डिवीजन अमसुंग हिदानाबगी थवोंग असिनमनि हाइना नेशनल सोशलिस्ट काउंसिल ऑफ नागालैंड NSCN गवर्नमेंट ऑफ पीपल्स रिपब्लिक ऑफ नागालैंड GPRN की कलेक्टिव लीडर्स सिंगी मेंबर सेन्यामयांग गांगमैना फोंदोखिबगा लोनना जलियारोंग यूनाइटेड फ्रंट ZUF की लुचिंगबा सिंगना शांतिगी वरी साननबा थोरपो मतम ओइरे हरि वाफम असी सेन्यांगना ngasi नोने डिस्ट्रिक्ट की लोंगमाई 3 की बैप्टिस्ट चर्च तपांगथोपा नोमगी ओइबा consultation and interaction program on current political situation of the Naga da phongdokhibani mahakna hai Naga ki protection asi hojik chathari adubu best practice asigi finance solutions sing thintahalaba asi Naga community sing gi marakta internal division sing leiba amadi hidanaba ki thawong sing asina achoba maram oiri hojik oriba Naga political dialogue asigi maru oiba sing paladuna hai ZUF ki लुचिंग सिंगना पीस नेगोशिएशन तौनबगीदमक थोरक्तुना अमत ओइबगी तंगाई फदबा अदु खंगमिनबा मतम यौरे महाना हाई GPRNZ NSCN के अनौबा इनिशिएटिव की मखादा ओलिव ब्रांच मिशन हौदोखरै हारिबा मिशन असिना डायलॉग अमसुंग रिकंसिलिएशन तौदुना नागा फ्रैक्शन सिंग अमसुंग ग्रुप सिंग अमतो ओइना पुनसिनबगी थौरांग तौरी सेमयांगना हाई मिशन असिगी मनुंगदा चलियारोंग इनपुई रीजन द मिशन असिबो माय पाखनबगीदमक महाना इंचार्ज ओइना पुरी ngasi consultative meeting adada N gongmai CAO Zalat Jaliarong region gai pigen gangmai deputy kilonser KYK affairs amasung RNCM RNTAM RNSON amasung RNYON gi mihut sing longmai area gi village council gi executive member sing church leader social worker village chairman secretary naha amadi mahiroi sing gi luchingba sing na saruk yakhi tourist sing na sendra da chayol ama khakta da langtharamba plastic ton ani lokhakhrai lam koiba lakpa singna khwaidigi pamna laknaba mafam ama oiriba sendra da manipur lenga ki directorate of environment and climate change ki meeting makhada chayol ama chupna plastic ki amot akai sing khomjin bagi thoram pangthokrai anoba mangal foundation sendra youth club Loktak Lake Development Corporation Society Limited Sendra Hi Self-Help Group Sendra Ningtho Self-Help Group amadi Bisnupur District Canoeing and Rowing Association ga kusamnaduna October amadagi taret phawba chayol ama chupna plastic amora kai sing khomjinbagi thabak thoram lokhat khibini chayol ama chupna chatharkiba thoram aduda plastic ki amora kai ton ani rom khongat khibaga loinana miyam da single use plastic na thohalakpa yaba khudong thiba singi matang da awareness campaign ama supang thokhi campaign asiki saruk ama oina nupi singna luchingba hi Self-Help Group amadi Sendra Ningtho Self-Help Group na amora kai sing matau karam na tongan ba khaidokadage habigi matangda demonstration ama pangthokhi miyamna amora kai khomdokpa matamda iralai na tumba ngamgadaba amasung pak hek tumba ngamloidaba polam sing tongan khaidokpagi tangai fadaba lei Sendra da pangthokpa campaign loishimbagi thoram amada IWT complex da pangthokhi thoram aduda Directorate of Environment and Climate Change ki Director Dr. T. Brajakumar na chief guest SYC की प्रेसिडेंट इबोशना ना प्रेसिडेंट अमसुंग मणिपुर पोल्यूशन कंट्रोल बोर्ड की मेंबर सेक्रेटरी W रोशन ना गेस्ट ऑफ ऑनर ओइखी पाउगी मरक थना लोयालम E-PAO ताबिरिबा खुदिमकना चैनल असिबु नुंसिबिदुना लाइक अमदी सब्सक्राइब तौबिदुना सब्सक्राइबर मसिंग हेंगत हनबदा अदोमसु मतेंग पांगबियु अरुबदा मरुबा पाउ अमुका हना पिजरी Dalida MLA singi me pampangthokre hayeng summit patra unaraba matung PM yauna luchingba kaya unanaba sem sari Mera Taurial hoba kumaina lakpada lamdam asida khunda minori ba khudimangna amata obigi wakhalunda lamdam se punang aminasi haina ningthongna phongdorakli Manipurda Lupa Crore listing amaga chani kunithoi Changna Yumthong Khudingda Esing Phanghanaba Hotnakhiba Jal Jivan mission da achoba senja tumra chatharamba thengnare haina MPB mola phongdokrai matang asida Loyalam E-PAO na namitangi pau bibil lazare tabili ba khudimako amuka hana kurumjani